Inak khullaba lamdam asigi Jagoi eshei shing ase malem meeyamna yamna pamba hengatlakpada nattana ikai khumnaba utpagi chang su yamna wangkhatlakli. Ningthourol kayagi matamdagi chatnaduna laklaba eikhoi gi toppa Jagoi eshei ase ngasigi haurakliba mirolna yamna pamnarakpa ama oire. Masigi manungda khunung eshei khulang eshei sisu amane. Nat ki saisak Sahek singi magun chap chan haplipa maitai pung makhal sing asiso ngasidi lamdam asigi nupi macha kaya na yaiduna makhoi hai singba kaya miyamna uthokpa ngamle hiram asigi matangda Tom TV ki report ama Ningthourol karigumba thodok ama thokpa natraga khulang chatpa matamda saknaramba isei sanaramba jagoi kaya nongchuplomgi culture na akanba saphu piraklabasu maikai chumna punaba mioi kaya ama leptana thorakli lamdam asigi naha kaya ama thoraktuna nat ki jagoi isei da pukning lublakpadagi eikhoi gi culture malem gi miyamda paksana khanghanba ngamlakli anoba mirol gi artist sing asigi marakta nupi artist kaya amasu leptana thorakli movement adagi magi tan dugi matung ina yaidasu ya ponte adi sai saklai buduga aiga song jana na ba mo honarakpa adagi akoina mo sida nauna changakpo oibanina wasu yamna wagi adi artist ariba di singer moi leiriba singje sisina saklakpa matamda adu do sana na bo honaba dasu yam waiba ko aduga movement chu change aduga si honada badi suknya yade khunung isei khulang isei na chingbada nupa sing na thilamba meitei pung langden taudri dholok sing ngasidi nupa khakta natana nupi artist kaya masu thauna leina thinduna makhoi gi haithoi singthoiba sing adu miyamda uthokpa ngamlakli itai gi lining lai shon bu maitai ekhoina kansi mitop laga maitai ekhoi gi lining lai shon kan gadawa natte aduna sigi lam sida pamba leiraga di loina sangbiro o akhoi puna support tawminaraga akhoi gi sigumba hauraiba music ki institute se tha wangna thamam se folk haiba se Imphal district ki manung chanalaiba Ningthourol Manipur saidam sangna art form asigi nupi artist kaya leptana puthorakli saisak amagi chapchaba masak adu miyamda udna bhonabada punglon kaidana pungthinbagi tangai fadaba lei haibadu ngasigi nupi artist sing asina mayek sengna utpangamle kaigumba thinbasida energy yoba ngamdragadi sakpadaju energy se wala eva habidi ani je punna energy je peminaraga sala kan isai je hena mabung phaba phajaba oidinebo ko aduna habidi isai na hena kaigum kitang sondagi ba laitaraga ju thinbasina pukala kanda dumaina pumina ani je dum mateng pangnaraga puminaraga satpane art form asida nupi singna mating leini yaurokpa sida miyam gi tongan ba wakhalon kaya phongdok naraktabu sunate pumna magasi oiduna su nupi artist sing thauna handri makhoi de yaujaba top magun sing adu uthokna ba hotnari aina langden thingba pung thinba adagi any pena pai boiro sugumba pose nupi na tawrakpasiti kuidri bako adu kuidri banina khangdaba khara amanasu hoi akhangbasu oibirambe yai adu hoi khara amanasu dumaina habidi nupi na smile tawje tawhaide ne or smile tawje tawhom thuk taw adumai taw hauna deda haibagi adumaina pirakpasu yawe aduga hoi khara akhoibu nusibi bahagadra hena mamutana khangbi bahagadra oza khara ahlaman moisingnasu adum phaine nupi singji sumaina tawba yaina haibagi puthora ise culture je nupana khatang nata sugum instrument je nupana khatang nata ba nupina su sumaina tawba yaina pula pukhatmina ba yaina haibagi adugumbagi pipirakpasu adum yaw iramdam gi oijaba khunung isei khulang isei gi wahan thok sing amadi masigi fajaba masak asi malem gi miyamda mapung fana khanghan bangamnaba nupi artist sing asi semgatpani amaromda art form asida nupi singna isei sakpada natana pungthinba yeibasu ngami haibadu utnaba nupi artist sing yokhatpani ina yokhatnaba honabada nupi nupa thong manana changsin minabani haina Ningthourol Manipur saidam sangi founder PH Sangitana thamlakli utpa horkana gi sum program do ut kharaba matung dedi mathang lam dagi sum laeba tamjage khotke lakbade aina akoi nupi ngakta tawjaba posida khitang hena chawkhonaba angang gai khoi hotna jaraga aina tapna igi leifam takhel sum tek da hotna jara matungda sigi fibam thaksi yorokpani yam kanna mak
mayamda ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯇꯧꯖꯕꯁꯦ ꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯧꯖꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯗꯤ ꯂꯩꯖꯔꯦ ꯈꯨꯅꯨꯡ ꯏꯁꯩ ꯈꯨꯂꯪ ꯏꯁꯩ ꯌꯥꯎꯅ ꯐꯣꯛꯀꯤ ꯏꯁꯩꯁꯤꯡ ꯑꯃꯗꯤ ꯊꯤꯟꯕ ꯌꯩꯕꯒꯤ ꯂꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯇ ꯅꯠꯇꯅ ꯑꯅꯧꯕ ꯄ꯭ꯔꯗꯛꯁꯟꯁꯤꯡ ꯄꯨꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤ ꯁꯩꯗꯝ ꯁꯪ ꯑꯁꯤꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯥꯔꯇꯤꯁ ꯀꯌꯥ ꯃꯈꯥ ꯇꯥꯅ ꯄꯨꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯔꯛꯀꯅꯤꯗꯅꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤ ꯀꯜꯆꯔꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯊꯝꯒꯗꯕꯅꯤ ꯅꯨꯄꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯉꯥꯛꯀꯗꯧꯕꯅꯤ ꯅꯨꯄꯤꯅ ꯀꯜꯆꯔ ꯃꯥꯡꯉꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯁꯃꯥꯖꯁꯦ ꯃꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯀꯟꯕꯁꯤ ꯅꯨꯄꯤꯗ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯀꯜꯆꯔꯁꯤꯕꯨ ꯀꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯨꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩ ꯊꯝꯖꯒꯦ ꯅꯥꯠꯀꯤ ꯑꯣꯏꯕ ꯖꯒꯣꯏ ꯏꯁꯩ ꯌꯣꯛꯈꯠꯄꯗ ꯅꯨꯄꯤ ꯑꯥꯔꯇꯤꯁ ꯀꯌꯥ ꯌꯦꯅꯤꯡꯀꯣꯜꯅ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅꯁꯨ ꯁꯧꯒꯠꯄꯤꯕꯒꯤ ꯑꯆꯧꯕ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯄꯨꯡꯗ ꯑꯣꯏꯔꯣ ꯏꯁꯩꯗ ꯑꯣꯏꯔꯣ ꯖꯒꯣꯏꯗ ꯑꯣꯏꯔꯣ ꯑꯦꯅꯤꯊꯤꯡ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯄꯨꯝꯅꯃꯛꯁꯦ ꯅꯍꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯂꯒ ꯇꯨꯡ ꯐꯥꯎꯕ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯝꯍꯧꯔꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯍꯩꯁꯦ ꯄꯨꯔꯒ ꯆꯠꯇꯣꯏꯅꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯏ ꯂꯥꯡꯗꯦꯜ ꯍꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯑꯥꯔꯠ ꯐꯣꯔꯝ ꯈꯨꯅꯨꯡ ꯏꯁꯩꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯁꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯀꯌꯥꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗꯦꯜ ꯑꯁꯤ ꯌꯩꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯃꯥꯡꯗ ꯃꯈꯣꯏꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯀꯌꯥ ꯑꯁꯤ ꯎꯠꯂꯤ ꯑꯁꯤꯒꯨꯝꯂꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯄ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯌꯦꯅꯤꯡꯀꯣꯟꯅ ꯍꯤꯔꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯃꯥꯡꯗ ꯁꯛ ꯇꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯤꯒꯨꯝꯂꯕ ꯁꯛ ꯇꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯄ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯃꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯃꯦꯔꯥꯃꯦꯟ ꯑꯅꯟꯒ ꯂꯣꯏꯅꯅ ꯅꯕꯀꯨꯃꯥꯔ ꯈꯥꯎꯄꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯈꯦꯜ